Ngasi ki Ukhrul Zilla ki chithi asida maru oina Bali Biodiversity Management Committee ki matang da yangminase. Malem ki mafam kaya da amasung government kaya na ecosystem pahanaba hotnariba ki shuruk ama oina Ukhrul Zilla ki Phali Khundashu 2019 da Manipur Biodiversity Board ki makhada Phali Biodiversity Management Committee si linkhati. Ukhrul amasung Kamchong Zilla da Khun ki Biodiversity Management Committee kaya lairamba yai. Oidashu Phali Biodiversity Management Committee sina Zilla ani sida role motier ama oina leiri. Jahi ani siki manungda Phali Biodiversity Management Committee sina breakthrough kaya thangnakrapa ui. Si maru oina Phali Khunja singki awareness standard wangpaki ne haibayai. Phali Khun si Ukhrul District Headquarter daki kilometer 20 thapna Nongchup Maikairom leiba Tangkhul Jati ki achawba khun amani. Phali si hanna phatang haina khangrami. 2011 census ki matung yinna Phali ki population si 3,742 oyi. Literacy rate si 81.35% oyi. Ukhrul amasung Kamchong Zillata yam literate oiba khun ama oyi. Phali Biodiversity Management Committee si maru oina khun ki environment amasung biodiversity pahannaba shamkhatba boti amani. India ki Biodiversity Act 2002 ki makhada Phali Biodiversity Management Committee sina environment amasung biodiversity pahannaba ki khongchat kaya manung channa paikhatli. Tree plantation kaya paikhatuna bamboo bark shem na bahot nari. Nature born reclamation ningthina chathari. Preservation and conservation khak natana awareness advocacy shu government ki agency singda khutcham naraka manung chanda paikhatli. Jahi anisi ki manungta Phali Biodiversity Management Committee na flora and fauna rishi ama ki changda identify tawkri. Loinana documentation puthoknapa amasung baten tawnapa thapak manung chanda chathari. Siki matangda Phali Biodiversity Management Committee ki chairman Z Sochipem na shumphong thoki. Phali Biodiversity Management Committee asi 2019 da form dobani. Manipur Biodiversity Board makhata sumaina form dokhibani. Phali Biodiversity Committee haiba organization asi non-profit oiba committee amani khun kidamak phaningai haina sumaila form dokhibani. Aikoi ki surroundings na leiriba flora and fauna asi graban masak khangthokadaba adu grabana future generation kidamak preserve tawgani haibadu aikoi ki muru oiba objective ni. Hojik Phali Biodiversity Board committee sina maru oiba lising ama species lising ama henna identify dore aduga aikoi document su ininga hena thorang dozari. Hojik aikoi ki campaign Phali BMC na toriba campaign asigi mateng na aikoi ki surrounding aikoi ki environment asi indiscriminate destruction mai chakba u yanthatba haibugum masi yamna hanthare. Phali Biodiversity Management Committee si Phali Khunja singna linkhatpa oirishu Manipur amasung Malem ki tamak yamna kanaba committee ama oi. Khun ki manungta yam pikna thapak tawbakum oirishu atuki positive impact Malem ki mapham kaya da thengna katapani. Phali Biodiversity Management Committee kumna Ukhrul Zilla amasung Manipur da ningthina pangthokrati Manipur si biodiversity ki continuer oiba mapham ama oikani haina thachai.